Hi guys, good afternoon mayam. Ngasi di vlog se nungdindagi hore. Ngasi je Cheiraoba kaithel karuge baka. Cheiraoba pot chai lairuge lai gi kari kara. Dagi thongba thakpada season nagadaba khotkadaba. Handakti Nongma Panba Cheiraoba je sugunuda oina yaurane baka. Aduna sugunuda oina yumda oina punna tawrage aduga gaura Cheiraoba na sida oina tawdoi baka. Aduna pochai khara lairuge tawbane adu yare aduga phi ga khwangset ka khangde phajaba piro ai karopati ne se karopati oi ma karopati ne Cheiraoba yai hayeng do kuma pani pale na nungai te taw khwangset ka yam pharo hayo yam nungai rage yam pharage Shiju Shije amana kona gadraba amana kona ni khadoga apo amana adagi thabiga khamen du wali khamen do kaya olina kha kilo makai ha po yare dasa ku sagaloge dasa ku sari lirap taw na bu haw om taw Khamen simba ne, dasa kusa ne, thabi ne, komprek ne, ibok tailor. Oh, ahang badudi kanu dagi ibok tailor haiga laiga. Mitare duna. Na tawre. Khoi ma ga dai mi ni. Mai ma khon ngak ta ni tari se. Lay ju lay san grage dum ibong hai dum makhan sohan biro ko kari ba hai du lay yaw roi ba oh ya chorphon ke ka happy roi bo khuchok jong ne komla ga sem ga lawre angur jong Karanta kaya tara cerang piro sina black paper gi kaino do packet to letra Laigi pochai leiba hala kanda magi masamje yam sange churakon loibadagi ahamba kokpa masam oidoi ko hayeng ju kumapani palabani na nungai tadana aina numidang or taraga ju ngasi kaktragadi Cheiraoba numitta koi chappa khotpada phajararoi na kakthatpirine ba ningai yam tawre ngasi di mapana pammagoin ka ine duna Pura phara ga ne ma ka ije yengo me sam kai ma phara ka ya ma samje kanu pa ju kanna tummi tum hoga tri ba aina pochai je packing tawba horakpagi kaino tawrine buko kanghan di tangkhai ma hugal eto tangkhai ma hugatri ado pochai je lotion ba horaine sum hore nungdang waram chatoine buko dukan lonjalaga aduna pochai je kauthokpa naidana bane naina husagi yomjan ba horine buko aigi handaki Cheiraoba gi like kai tawbada set na ba sigi yellow je set tri buko ai aduna sigi yellow kinar happy je khara sina kitang yaklap tawbi yellow ne adu do set lage na ina si je taina bane na lawthoine apamba leradi dum haibiro breakfast se aina burger bread to duduga omelette toraga omelette se vegetable loi hapchalle ai bagai gajar khamen simba beans adagi kari no tilhau namra hapchalle duduga burger bandu sahalle bako duduga butter kitang tai bahore butter khar targa tairaga dum charane bako no semage ma'am tru dai jong picture yenge picture
Hꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯀꯥꯡꯁꯣꯏ ꯊꯣꯡꯖꯜꯂꯅꯤ ꯁꯤꯗ ꯇꯤꯜꯍꯧ ꯍꯥꯞꯄꯒ ꯁꯤꯡꯒ ꯇꯤꯜꯍꯧꯒ ꯁꯧꯍꯜꯂꯦ ꯑꯗꯨꯒ ꯉꯥꯒ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯍꯥꯞꯆꯜꯂꯒ ꯀꯥꯡꯁꯣꯏ ꯀꯥꯝꯖꯜꯂꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯕꯨꯡꯉꯣ ꯂꯧꯕ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯐꯠ ꯇꯧꯁꯜꯂꯒꯦꯕꯀꯣ ꯆꯥꯛꯁꯦ ꯐꯠ ꯆꯥꯊꯣꯛꯑꯒ ꯑꯗꯨꯝ ꯆꯠꯂꯗꯕꯅꯦ ꯕꯨꯡꯉꯣ ꯂꯧꯕ ꯆꯩꯔꯥꯎꯕꯒꯤ ꯑꯥꯗ ꯄꯨꯟꯅ ꯌꯥꯎꯔꯨꯅꯕ ꯑꯩꯅ ꯃꯣꯏꯒꯤꯁꯦ ꯆꯩꯔꯥꯎꯕꯁꯦ ꯒꯧꯔꯒꯤꯗ ꯆꯠꯂꯒꯅ ꯃꯩꯇꯩꯒꯤꯗ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯌꯦꯕꯀꯣ ꯃꯩꯇꯩꯒꯤ ꯆꯩꯔꯥꯎꯕꯗ ꯆꯠꯂꯒꯅ ꯒꯧꯔꯒꯤꯗ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯑꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯥꯗ ꯌꯥꯎꯅꯕ ꯑꯩꯅ ꯍꯟꯗꯛ ꯑꯣꯏꯅ ꯌꯥꯎꯔꯁꯦꯅ ꯂꯧꯕꯤꯔꯨꯒꯦ ꯇꯧꯕꯅꯦꯕ ꯗꯗꯥ ꯂꯧꯕ ꯆꯩꯔꯥꯎꯕꯒꯤ ꯗꯗꯥ ꯂꯧꯕ ꯆꯠꯄꯤꯔꯨꯈꯤꯒꯦ ꯂꯣꯜꯂꯝꯃꯕꯣ ꯗꯗꯥ ꯇꯨ ꯇꯥꯔꯦꯅꯦ ꯍꯣꯏ ꯑꯥꯗ ꯀꯥꯔꯟ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯛꯇꯣꯏꯁꯤꯅ ꯀꯥꯔꯟ ꯉꯥꯛꯇ ꯇꯥ ꯂꯩꯔꯦ ꯂꯥꯛꯑꯣ ꯃꯥ ꯍꯨꯟꯗꯣꯛꯑꯝꯃꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯕꯥꯏ 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 ꯂꯩꯍꯧꯔꯣꯀꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯆꯩꯔꯥꯎꯕꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯂꯩꯁꯥꯕꯤꯈꯩ ꯊꯧꯔꯤ ꯊꯠꯂꯤꯑꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯕꯨꯡꯉꯣ ꯏꯕꯥꯅꯤ ꯕꯖꯥꯔ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯌꯦꯡꯒꯦ ꯕꯨꯡꯉꯣ ꯌꯦꯡꯒꯦ ꯌꯣꯡꯆꯥꯛ ꯈꯨꯐꯖꯁꯦ ꯆꯥꯔꯣꯡ ꯑꯃꯅꯤ ꯂꯧꯔꯛꯏ ꯃꯔꯨ ꯈꯨꯇꯣꯡꯉꯦ ꯑꯩꯅ ꯌꯦꯡꯉ ꯂꯩꯗꯣꯏꯅꯦ ꯁꯤ ꯆꯥꯕꯗꯤ ꯌꯥꯔꯣꯏꯗꯣꯏꯕ ꯆꯥꯔꯣ ꯕꯨꯡꯉꯣ ꯑꯩꯗꯤ ꯑꯝꯇꯪ ꯆꯥꯒꯦ ꯆꯥꯛ ꯇꯣꯛꯂꯛꯇ ꯉꯥꯏꯔꯤꯅꯦ ꯆꯥꯅꯤꯡꯗꯦꯕ ꯃꯤꯁꯇꯔ ꯕꯥꯕꯨꯒꯤ ꯆꯧꯋꯦ ꯃꯣꯃꯣ ꯃꯣꯈꯥꯏ ꯕꯨꯡꯉꯣ ꯅꯪ ꯆꯥꯛꯀ ꯐꯅꯦꯛ ꯑꯇꯥꯏꯕ ꯂꯧ ꯃꯧꯁꯥꯗ ꯋꯥꯡꯖꯤꯡ ꯕꯖꯥꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯃꯨꯖꯤꯇꯣ ꯏꯁꯇ꯭ꯔꯣꯕꯦꯔꯤꯅꯦꯕꯨꯗꯤ ꯑꯩꯈꯣꯏꯅ ꯏꯁꯇ꯭ꯔꯣꯕꯦꯔꯤꯒꯤꯗꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯦ ꯑꯗꯨ ꯄꯨꯗꯤꯅꯥꯁꯨ ꯌꯥꯎꯗꯦ ꯑꯗꯩ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯍꯧꯖꯤꯛꯇꯤ ꯅꯪꯗꯣ ꯀꯛꯆꯤꯡ ꯅꯣꯏ ꯀꯛꯆꯤꯡꯗꯨꯗꯩꯗꯤ ꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯏꯕꯨꯡꯉꯣ ꯅꯥꯟꯗ꯭ꯔꯣꯁꯦ ꯏꯁꯇ꯭ꯔꯣꯒꯁꯦ ꯀꯛꯆꯤꯡꯗꯩꯗꯤ ꯁꯤꯅ ꯍꯦꯟꯅ ꯊꯤ ꯂꯩꯔꯝꯒꯅꯤ ꯏꯁꯇ꯭ꯔꯣꯒꯁꯦ ꯈꯔ ꯇꯧꯔꯝꯒꯅꯤ ꯃꯍꯥꯎꯒꯤ ꯋꯥꯐꯝ ꯍꯥꯏꯔꯒꯅ ꯍꯥꯁꯃꯣꯂꯥ ꯍꯥꯞꯄ꯭ꯔ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯑꯣꯏ ꯍꯥ ꯍꯥꯏꯁꯤꯗꯤ ꯏꯁꯤꯡꯁꯦ ꯍꯥꯡ ꯊꯛꯄꯤꯅꯦ ꯃꯥ ꯇꯧꯔꯤꯁꯤꯅ ꯍꯥꯏꯗꯕ ꯍꯧꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯍꯥꯏꯗꯔꯗꯤ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯗꯣ ꯅꯪꯉꯣꯏꯅ ꯇꯧꯕꯅꯦꯕꯀꯣ ꯅꯨꯡꯊꯤꯟꯗ ꯍꯥꯏꯗꯒꯗꯕꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯑꯣꯔꯗꯔꯁꯦ ꯄꯣꯛꯂꯥꯛꯇ ꯂꯥꯛꯄ ꯇꯦꯛꯆꯝꯗ ꯉꯥ ꯁꯤꯡꯈꯤꯕꯅꯦꯕ ꯑꯗꯨꯗ ꯂꯧꯕ ꯆꯪꯉꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏ ꯕꯕꯥ ꯂꯦꯞꯄ ꯉꯥꯏ ꯂꯩꯖꯧ ꯅꯝꯁꯤꯟꯈ꯭ꯔꯦ ꯁꯤꯗ ꯅꯝꯁꯤꯟꯈ꯭ꯔꯦ ꯉꯝꯅꯕ ꯈꯪꯗꯦ ꯀꯩꯅꯣꯝ ꯀꯥꯏꯔꯦ ꯃꯥ ꯂꯥꯏꯒꯤ ꯑꯣꯏꯕꯁꯤꯡꯗꯨꯅꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯄꯨꯂꯞ ꯊꯝꯃꯣꯕ ꯌꯥꯏꯐꯔꯕ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯌꯥꯏꯐꯕ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯔꯁꯤ ꯂꯥꯛꯀꯗꯕ ꯆꯍꯤ ꯑꯁꯤꯗ ꯑꯐꯕ ꯉꯥꯛ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯔ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯀꯥꯖꯜꯒꯁꯤ ꯗꯥꯏꯔꯦꯛ ꯐꯨꯜꯗ ꯌꯦꯛꯁꯟꯕꯅꯤ ꯄꯣꯠ ꯆꯩ ꯆꯥꯝꯅꯕ ꯏꯁꯤꯡ ꯁꯣꯛꯒꯦ ꯇꯧꯅꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯀꯥ ꯃꯔꯝ ꯃꯣꯛꯏ ꯀꯟꯅ
ꯉꯁꯥꯏ ꯏꯁꯤꯡ ꯑꯍꯟꯕꯅꯦ ꯀꯥꯏꯌꯣ ꯑꯍꯟꯕꯗꯣ ꯏꯁꯤꯡ ꯀꯨꯏꯅ ꯊꯝꯕꯒꯤꯅꯦ ꯌꯥꯗꯕꯅꯦ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯑꯗꯨꯅ ꯃꯤꯅ ꯆꯐꯨꯁꯦ ꯀꯥꯏꯕ ꯐꯠꯇꯕ ꯆꯐꯨꯗꯣ ꯊꯥꯏꯅ ꯇꯧꯅꯔꯝꯃꯤꯁꯦ ꯑꯗꯨꯅ ꯋꯥꯌꯦꯜ ꯑꯣꯏꯔꯝꯃꯦ ꯆꯨꯝꯃꯝꯃꯦꯕ ꯆꯐꯨꯅ ꯐꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯥꯗ ꯆꯥꯖꯤꯡꯒꯤꯗ ꯆꯐꯨ ꯊꯝꯃꯦꯕ ꯑꯁ ꯈꯛ ꯀꯪꯖꯥꯅꯤ ꯀꯩꯅꯣ ꯃꯥꯏꯀꯩꯁꯦ ꯀꯔꯝꯕꯅꯣ ꯃꯥꯏꯀꯩꯁꯦ ꯃꯃꯥꯡ ꯍꯥꯟꯅ ꯁꯣꯛꯑ ꯃꯅꯤꯡ ꯈꯔ ꯑꯋꯥꯡ ꯂꯣꯏꯁꯜꯂꯣ ꯄꯨꯂꯞ ꯂꯥꯁꯇ ꯑꯋꯥꯡ ꯂꯣꯏꯁꯜꯂꯣ ꯃꯃꯥꯡ ꯍꯥꯟꯅ ꯇꯧꯔꯣ ꯁꯣꯝ ꯍꯥꯟꯅ ꯁꯣꯛꯇꯣꯏꯔꯥ ꯀꯧꯕ꯭ꯔꯨ ꯁꯨꯃꯥꯏꯅ ꯑꯋꯥꯡ ꯁꯣꯝꯗ ꯍꯥꯟꯅ ꯇꯧꯔꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯀꯥꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯋꯦꯕ ꯍꯥꯟꯅ ꯐꯥꯁꯇ ꯑꯋꯥꯗꯥꯅ ꯑꯗꯨꯒ ꯑꯋꯥꯡꯗ ꯂꯣꯏꯁꯟꯕ ꯂꯥꯁ ꯃꯔꯤꯔꯛ ꯀꯅꯥꯅꯣ ꯍꯥꯏꯔꯛꯏꯅꯣ ꯃꯥꯅ ꯍꯥꯏꯔꯛꯏꯅꯦ ꯁꯦ ꯍꯣꯏꯅꯦ ꯈꯥꯔꯣꯝꯗꯤ ꯈꯖꯤꯛꯇꯪ ꯃꯅꯤꯡ ꯍꯣ ꯑꯗꯨꯒ ꯁꯣꯝꯗ ꯑꯁꯣꯝꯗ ꯀꯧꯕ꯭ꯔꯨꯗꯣ ꯃꯃꯥꯡꯗ ꯂꯣꯏꯔꯦ ꯃꯥꯔꯖꯤꯡꯅꯦ ꯀꯧꯕ꯭ꯔꯨꯅꯦ ꯊꯥꯡꯖꯤꯡꯅꯦ ꯅꯣꯡꯄꯣꯛꯅꯦ ꯍꯣꯔꯦꯟ ꯊꯣꯡꯉ ꯆꯥꯔ ꯂꯣꯏꯔꯦ ꯅꯨꯡꯗꯥꯡ ꯆꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯅꯦ ꯂꯣꯏꯁꯜꯂꯒꯦ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯁꯜꯂꯛꯀꯗꯧꯔꯕꯅꯦ ꯍꯧꯖꯤꯛ ꯃꯝꯕ꯭ꯔꯥ ꯃꯝꯗꯦ ꯃꯝꯃꯗꯤ ꯀꯥꯏꯗ ꯊꯥꯜꯂꯣ ꯃꯝꯗꯤꯌꯦ ꯑꯉꯥꯟꯕꯩꯅ ꯄꯥꯏꯔꯗꯤ ꯃꯝꯃꯣꯏꯌꯦ ꯑꯅꯤꯁꯦ ꯑꯈꯩꯁꯦ ꯅꯝꯃꯨꯗꯨ ꯌꯥꯝ ꯈꯨꯗꯥꯏꯒ ꯑꯁꯤꯅ ꯃꯊꯛꯁꯦ ꯊꯤꯔꯤꯁꯦ ꯁꯒꯣꯜ ꯍꯋꯥꯏꯒ ꯀꯥꯡꯇꯛꯀ ꯄꯨꯟꯕ ꯁꯣꯛ ꯇꯧꯒꯦ ꯇꯧꯅꯤ ꯁꯤꯅ ꯀꯥꯡꯒꯧ ꯕꯗꯥꯝꯒ ꯀꯩꯅꯣꯒ ꯈꯥꯃꯦꯟꯒ ꯆꯦꯟꯊꯣꯔꯛꯑꯦ ꯀꯣꯕꯤ ꯁꯥꯛ ꯁꯤꯁꯦ ꯀꯩꯅꯣꯗꯣ ꯄꯨꯔꯥꯎ ꯉꯧꯕꯗꯣ ꯁꯤꯅ ꯁꯪꯒꯣꯝ ꯈꯦꯔꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜ ꯀꯌꯥ ꯃꯥꯜꯂꯦ ꯈꯪꯗꯦ 11 ꯃꯊꯦꯜ 11ꯅꯦ ꯅꯤꯕ ꯕꯣꯜꯒ ꯕꯣꯜ 11 ꯅꯤꯔꯤꯔꯅ ꯑꯩ ꯀꯇꯣꯔꯤꯒꯤ ꯀꯩꯅꯣꯁꯦ ꯈꯔ ꯆꯥꯎꯍꯟꯕꯤꯕ ꯆꯐꯨ ꯈꯔꯥꯡꯁꯦ ꯃꯁꯜ ꯈꯔ ꯌꯥꯎꯍꯟꯕꯤꯕ ꯄꯨꯁꯑꯞ ꯇꯧꯗꯕꯤꯗ ꯃꯁꯥꯅ ꯂꯥꯛꯆꯕ ꯑꯉꯥꯡꯗꯨ ꯌꯨꯡꯈꯤ ꯇꯥꯔꯦ ꯆꯥꯛ ꯊꯤꯟꯅꯔꯣ ꯅꯨꯡꯁꯥ ꯅꯣꯡꯇꯣꯏꯕ ꯌꯥꯗ꯭ꯔꯦ ꯄꯥꯈꯪ ꯐꯥꯔꯦ ꯁꯤ ꯀꯦꯃꯦꯔꯥꯃꯦꯟ ꯐꯥꯁꯀꯤ ꯀꯦꯃꯦꯔꯥꯃꯦꯟ ꯈꯣꯏꯔꯝꯃꯦ ꯏꯇꯩꯃꯁꯤꯅ ꯏꯃꯥꯟ ꯃꯥꯜꯂꯦ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯋꯦ ꯕꯨꯡꯉꯣꯁꯦ Lão cho nó lao. Lão, đi bay lao. Leo rồi con ạ. Nó trang không để ngô akhoi sao mà nó ra bật nó ngang lên nó cô. Các pokora ga pokora thì mày đi đi là con ông cái nó lối pokora ba. Tập phụ ở địa khoai cái bao cô này hồi đấy. Kakak sih dia hao kia hết không nó lối đông nè. Qua hao cái hao kia hai nó cái cùng nó lối đông nè. Hai bây giờ cô khai nó đi. Hết luôn rồi đấy. Cái này. Cái này.
เฮ้ย Nấu phi lão. Nấu sao? Ô nấu phi. Yên chứ cái gì ra yên cơ. Mà mấy cái sao thế? Hãy giặt thôi giặt ra là vậy. Người thêm cái rau con rau ra này đủ đã. Cái bắp này. Yên cơ. Mày nó phải đen quên lão. Mày nọ yên chứ. Ta cốt cái tàu alu han cheng khalai kai nama kai ngai tam le. Mun beli mana? No, ko apa ke saro? Tak dai ke saro. Semangat ke berapa hari jadi? Jom ni.